अहानबदा कंगलेपी मैरा न्यूज की लोकसरकांदा BJYM की प्रेसिडेंट बारिश पार्टी की थबक की पठानख्रे भारतीय जनता युवा मोर्चा मणिपुर प्रदेश की प्रेसिडेंट ओइने थौपुरंबा मनोहर मयूम बारिश शर्मा पार्टी की थबक थौरम सिंह पठानख्रे हिरामसिग मरी लेना हौखिबा मार्च 13 BJP मणिपुर प्रदेश की जनरल सेक्रेटरी ओइने थौपुरिबा एल देबेना थोप ऑर्डर अमगी मतुंगिना हाइदिबदी BJP मणिपुर प्रदेश की प्रेसिडेंट ए सरदा देवी की पौताक मतुंगिना भारतीय जनता युवा मोर्चा BJYM मणिपुर प्रदेश की प्रेसिडेंट ओइने थौपुरंबा मनोहर मयूम बारिश शर्माबु BJYM की थबक थौरम सिंह पांगथोकपदगी अथिंग थमले हाइदि ऑर्डर की भारतीय जनता युवा मोर्चा BJYM मणिपुर प्रदेश की थबक थौरम खुदिमक्तगी खुदक्तगी पोथाहानिख्रे हाइरिनसु पाउसना मखाताना फोंदोरक्ली ngasi numida weram phongkhiba tungan tungan ba manipuri sifong singdagi amasum thokhiba thawdagi maruebi I pausing miyamna thamjagi ahanbada kangla pawdagi lokosaraga MP sana zawbana parliament da loktak part kaibul lamjaw kanana ba thamkhibu wafam ministry ni state mathauta ba thabak sing lokhnaba khangalakle हौखिबा सैगी डिसेंबर 18 राज्य सभा की MP निंगतौ लैसेम सना जावबना लौताक पार अमदी कैबल लमजाव नेशनल पार्क योखतुना थमननबा पार्लियामेंट पुखतखिबु वाफम मदुगा मरी लैनना एनवायरनमेंट फॉरेस्ट एंड क्लाइमेट चेंज अमदी लेबर एंड एम्प्लॉयमेंट की यूनियन मिनिस्टर भूपेंद्र यादवना हिरामसिगा मरी लैनबा वाफम सिंह MP सना जावबदा थरक्तुना खंगलखरे हाइदि यूनियन मिनिस्टर भूपेंद्र यादवना थरखिबा सिरोल अदुदा पालिबदी प्रोटेक्टेड एरिया सिंह अमदी wetlands ngak sian bi thabasi state government ki thaudangni ministry yoinadi mathau taba matamda financial amasum technical assistant pibibani lamlaki sa usik amadi mauksa gi phibam ngak sian madi state na tawgadabani siola duna makha taribadi hiramasiga mari lainana ministry na state forest department mathau taba thabak sing lokanaba khanganbaga loinana atubada sapsaba thabak sing lokalakani haibigi thajabalai haina sirola duna sukhangalakli amaramda Ministry of Environment, Forest and Climate Change Wildlife Division Government of Manipur की Chief Wildlife Warden हिरामसिगा मरी लेना थबक लखनबा खंगलखरे हाइदि पनबा याबद MP लैसेम सना जावबना हौखिबा सही की डिसेंबर 18 पार्लियामेंट मिफम वाफम मसि पुखलदुना हाइखिबदा लोकताक हाइड्रो प्रोजेक्ट अमदी इथाई डाम की मेरिट पॉइंट क्या लैरबसु मसि की ओन तैनबदा डेमेरिट पॉइंट क्या सु लैदि हाइबसि नाथाइबा यारोदबा मनि लोकताक हाइड्रो प्रोजेक्ट की बेनिफिशियरी स्टेट सिंह मणिपुर नागालैंड आसाम अमदी मिजोराम ने हाइबसि असुमबने हाइब वाफम थमखिबनि मेगावाट 105 पावर जनरेशन की मनुंग मणिपुर की ओइना मेगावाट 35 खक्तमक सिजनदुना लाक्ली अदुबो लेमहौरिबा मेगावाट 100 दुना युमथंगनाबा स्टेट सिंह योनथोक्ली लोकताक हाइड्रो प्रोजेक्ट अमदी इथाई डाम की डिमेरिट सिंह अदुदि लौ सिंगु याबा लेहाउ सेन लम हेक्टर लिसिंग मार्फुग हुमदोगे समरिगी यंखै इसिंग थमजिन्दुना मांगदुना लेदि अकोइबदा खुंदारिबा मियामगी सोशियो इकोनॉमिक अमदी कल्चरल लाइफ सुकली लोकताक पाट के अकोइबिगी फिबमदा इखंग खंगौदना चाउना होंगलकली लोकताक पाट असि नोमगी जिलकली कैबल लमजाव नेशनल पार्क की इकोसिस्टम अमदी एनवायरनमेंट यामना चाउना सुकली हाइरिबा पासी मलेमगी ओइना अमत ngairaba फ्लोटिंग पार्क अमनी लोइनना संगाई के हौरफम की तांगलब सामकल अमदी मणिपुर स्टेट एनिमल्स ओइदिबा संगाई असि पाक असि खक्तदा फंगी हौजिकति संगाई की मसिंग असि सनिगी यंखैतिगी हंथरे अमदी खुदोंग थिनिंग ओइबा सामकल ओइरकली हाइरिबा खुदोंग थिनिंग ओइरबा फिबम असिगी येंगदुना लेबा असिगी मरु ओइना संगाई कन्ननगिदमक लोकताक पार्क अमदी कैबुल लमजाव नेशनल पार्क योखतुना थमननबा लोखतपियाबा थबक थोरम खुदिमक लोखतपियु हाइना MP ना हाउस खुथांगदा इंडिया गवर्नमेंट की पुनिंग सिंसिनखिबने हाइदि मखासा तरक पोइना तोपा पावमना यूनियन मिनिस्टर भूपेंद्र यादवना चीफ मिनिस्टर का उनदुना उमंग कन्ननबगी वाफम खनखरे ngरang नुमिनेनी की खोंगसत मणिपुर लाखिबा लेबर एम्प्लॉयमेंट्स एनवायरनमेंट फॉरेस्ट क्लाइमेट चेंज की यूनियन मिनिस्टर भूपेंद्र यादवना चीफ मिनिस्टर एन बिरेन की उनदुना स्टेट असिदा उमंगी लम मांगसिलकलिबा मदि उमंगी लम कोकथोक्तुना पॉपी पांबी पाक्सना थारिबसिना तुंगदा उमंग मांगसिलकलिबा सिगी येंगलगा करी करी लेगांगना तौगदगी हाइबसिंग पुथोक्तुना खनखरे हाइदि ngasi chief minister की secretariat यूनियन मिनिस्टर की उनाबादुदा PHED मिनिस्टर एल सुसिंद्रो अमदी मणिपुर लेजिस्लेटिव असेंबली की स्पीकर टेस हैदराबाद सरयाखी यूनियन मिनिस्टर चीफ मिनिस्टर एन बिरेना स्टेट की फॉरेस्ट की लम ओइना लैदिबा रिजर्व फॉरेस्ट अमदी प्रोटेक्टेड फॉरेस्ट एरिया की मातांगना हौजी हौजी ओइदिबा फिबमसिंग पुथोक्तुना खंगनखी अमरमदा
forest ki lam kokthoklaga paktaknana poppy pambi tharibasing state asida manghalibasingi maramnasu chief minister na puthoktuna union minister da khanki adubu sab saba kari kari lenga ki oiba wafam khanakrabagi haiba khangmangamdri haidi atopa pawmanamo more town da Myanmar dagi pusilakpa kenbo bite sing thawbu thingkhre kunga taruk fakatkhre Manipur ga yumthangnariba Myanmar lebaktagi aini yadaba registration tawdaba CA sang yaudaba kenbo white thawbu ngasidagi border town more da thingma thamkhre athingba si Technopal district magistrate ki hukum amana ngasidagi athingma thamkhibaga loinana more police ki team amana publicity satuna Myanmar romdagi pusilakpa kenbo white sing thawbu athingma thamkhibani Amaromda Susampur su ain kaina registration tawdaba gari ki se sang sing yaudaba kenbo bite kunga taruk Susampur police ki team amana ngarang fakatkhre khongthang asi Manipur lengangna hairiba Myanmar lebak ki pusilakhiba kenbo bite sing sejinaraga Manipur gi singi lamda poppy thanaba poppy maru puthok pusin tawre haiba khangbadagi gari sing asi thawbu thingkhibaga loinana fakathkhibane haidi Amaromdana Football tap masing khangdan hengalak libasi sanaroi singbu nungsiribra natragana masagi sandan pham siamribra Suramani lamdamasigi power paiba sakti leba miyoi singna lawpham singna football tap masing khangdana samga sakalibasi sanaroi singbu nungsiribra natragana masagi maranai sandan pham siamribra haina loksalgi president mutum Suramani na phongdokre wafam singa si khabam sumbraithong khul number 5 ki lophom khrada laibak haijinduna lopham sing Punjile haina complaint tawrakpadagi yengsin basatpada pawmi singda phongdokhibani yengsin khongsat adu agriculture department gi miyoi sing amadi laikai gi miyoi sing su yakhi Suramani na makha taraduna law sembada yawba law su thugaiba senjaw paiba VIP sing asina tawning bata tawba laibak ki issue oiraklagana department singda apikpa thabak tawba employee singda victim ohenbasi lamdamasi gi miyamna yengdun adumak laiki kedra haiki Amaromda laikai adugi local levels committee gi mihut amana hairibana khabam sumbrei makhong khul number 5 ki area da kanagum amatana laibak haijinba yararoi haina athingba thamle haina su phongdokhen spouse na palakli makhasa tharak poina topa pawmana Imphal West District United Fish Farmers Association semkhre All Manipur United Fish Farmers Association gi miyeng makhada ngasi Imphal West District branch ama Laphupat Tera Girls LP School da State President L Bimol San gi team amana semkhre Association asigi maming Imphal West District United Fish Farmers Association haina thon bada ayaba pire Association asigi as Common Hais Mohindro amasum Prem Kumana President General Secretary amadi Executive Members singoina khankhre loinana miyoi taragatre na Executive Members singoina khankhre na spouse na makhatana phongdorakli amaromdana Kabui Lon yokhanaba committee semkhre ngasi ayuk pung 12 rom tabada Kabui Union Manipur na sinduna kaisamthong Kabui Khul Community Hall da Kabui Phurup ki oiba lol goiba khana nainaba mifam amma pangthokre mifam aduna tungi mirol gidama Kabui dol yokhanaba iba pabagi matana kupna khana nainakhibaga loinana Kabui Union Manipur gi makhada Kabui Language Committee ama semkhre committee asida tuan ma Kabui taraga mari dagi anauba member taraga mari hapkhre Anauba enroll tawkhrabasingi working structure physical designation Kabui Union gi president lan khalaba matung ngasidagina numit kuntrani subada mifam pangtokna borep lokhrani su Kabui Union Manipur gi joint secretary gi sirolaman su phongdorakli atopa pawmana company ahumna India gi nursing da khudong saba pigadori Times Pro amadi iFunds Global galoinana Zobi Zotoga collaborate tawduna hogolagliba nursing United Kingdom da thabak phangananabagi khudong saba pibadana tana nursing na up skill tawnabi khudong saba pibiduna India da natana mafam kaya marumdagi lakwa nursing gi asoba platform pibiraduna khudong saba mayam ama pikre company ahum haibadi Times Pro iFund Global amadi Zobi Zoto gi co-founder amadi chairman singna phongdokhibida India gi nursing da fajaraba platform asibu pibiduna nursing na sahi amada lupa lakh kungamari tamna ngambi khudong saba pibida natana Indian nursing bu United Kingdom gi National Health Service Hospital singna thabak line phangana bi khudong saba do piri amadi employment exam gi damakta su experience lairaba professional singna course kya su takpi tamibi gi khudong saba kya su pibi khayadi Makasa tharak poina kanglai paki maira news te geto pamaru eba paukra nam gari huran ba khutpu amagi member ama phare Imphal West District amadi Kangpopi Police ki apun ba kangbu ama na ngarang satakhiba operation da gari huran ba miyo ama huran duna thamlama bolero car ama ga kona na phare hari
ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ M Wakothai Kuldagi Housingna Kangpokpi Ward number 15 Fungtin Bengdagi Let Go Len Khongsai Sei Kungamari Ngamko Hau Khongsai Kawi Huranduna Tamlamba Angawu Masugi Bolero Adugi registration number na AS01 EJ8670 ni Police ki Paushin Hai Thasigi Taragataruk Senapati Digi Gari Huran ba Miyeni Fogapangam Kraba Matung Makatana Wong Pong Satavada Let Go Len Khongsai Sene have a common kibani. Madugi Matung Tarapada Impal West District ki Police Kangpuna Lusingba Lampelamadi Lamsang Police ki Apun Bakut Puomana Ngarang Kangpoki Police ki Matiangaloinana Operation Satavada Let Go Len Khongsai Fogapangam kibani. Loinana Lochinduna Tamlamba Bolero Dusu Fogapangam kibani Haidenesu Paus na Makatana Fongdurakli. Makasa Tarak Point to Papa State Minister N. Berenama the Minister Gobidasna Ima Ramni ki Pibam Yingsinkre. Lamdamasigi Tokiba Taudo Watokia the Ima Levaki the Masada Akibi Yaudana Mangzil Tana Lantena Duna Lakivi Ima Toksum Ramni Haksangi Pibam State Minister N. Berenama the PWD Minister Gobidas Kontausam Haktingana Saturi Yingsinkre. Masagi Anaba Mana Maramoiduna Hausi Zenims Hospital like Naribi Ima Ramni Unaba Duda Imana Leramba Pibamad U Minister Gipuninda Yamna Nungshiba Mikup Amo Oikredi Zenims the Naduna Lady Ima Ramnina Pamung the Iataduna Lerabasu Leva Sigi Yefanaba Wadi Kas Harakpa Duda Puning the Nungshiba Magaloinana Imagumna Lusing Bidi Lamdamasigi Layo Kraba Ipai Pusingi Masasing Havada Matik Sai Ima Siga Haksangi Anaba Tupumatam Fogalaktuna Ima Leba ki Seva Torakpa Number Oidesunu Haina Mapugi Mapamda Taunizari Hainasu Minister na Fongdurakli Panbayavadi Ima Toksum Ramni All Manipur Women's Reformation Ends Development Samas Nupi Samaski Makasa Tarakpo na Topapom na Drug Lalon Bamadi Drug Lepta na Fogalakli Ngaseyo Angan ba Pung Ahumlom Taba Matam the Impal West District Police Commando Amadi Thobal Police ki Apun Bakang Buamana Sangayum Pop Maiden Kul Maya Lekai de Leba Mayang Mayum Itemsa Sai Kunganipan Apok PM Alaudin Gi Inkolda Homzinduna Lotlamba Heroin Amadi WY tablet Fare Police ki Paus na Hadibadi Police ki Apun Ba Kang Buaduna Itemsa gi Yum the Tibumbi Tabak Satabada Yum Madu Kanaguma Miyama Teleram Kiti Makatan Inkoladu gi Akoebi gi Mapam Singda Tibuhumbi Tabak Satabada Inkoladu the Leba Pukri Magi Mapanda Nauna Tokai Hiba Mapam Matenaki Madu Lekai to the Leba Miam Goloin and Mapamadu Tokai than the Ying Lupatamda Tungan plastic is upon cap Marida Hop to the Tamlamba heroin number 4 powder gram Nifuga Nipana Madi Tunganba Higo Musugi Kau Mangada Hop to Nadolamba WY tablet gram Sama Fakapangam Kiadi Ngarang Su Impal is District Police ki Additional SP Ops Heroes ki Command Makada Impal East CDO ki Kambuna Thobal District ki Haurau Hangam Thabita Thi Humba ki Tabak Satavada Drug Lalon Miyhum WY tablet piece Lising Kai Fakat Pangre Makasa Tarakpo na to Papamana Miyamna Nongi Ising Yoksina na Buhona View Minister Housing Miyamna Ising Marang Kaina Pangdaviki Awaba Mayuk Naribasi Ko Wanaba Manipur Lenga Hona Bayavada Honari Haina Social Media Tadora Poro Lamadahari State Minister Gi Warolosina Makatari Bidi Miyamna Taknavi Ising Panganaba Lenga Honari Miyamna Suyariba Makai Ising Liknaba Madi Hazana Sizanabiu Lenga Ising Panganaba Honariba Shida Leva Miyamgi Asoba Mating Sangyaki State Minister na Tamlak di Buwapa Mamana Housing Nong Karatarapa Shida Miyamna Sungsoi Soidana Nongi Ising Loksina na Bohona Bivisi Taudaba Yadaraba Itaudang Amani Kana Tawiyo Haba Wapam Tamlak Pagaloinana Heg Yariba Makai Nongi Ising Loksina na Bohona View Hanasu Miyamgi Mapam Tamlak Loinana Sing the Lamay Taba Madi Umang Koktopagi Taba Kudaktagi Lepiu Haidenesu Paus na Pali Makasa Tarakpo na to Papamna Rimski LDC Lopagi DPC Central Government Pidiba Reservation gi Kanglon gi Wang Madani Asum All Tribal Student Unions Manipur Asumna Handak Haidokiba Rimski LDC Lopagi DPC Central Government Pidiba Reservation gi Kanglon Sing Violate Toduna Result Sing Haidoki Haina Yaning the Bafongdurakli Asum gi President Pongtin Thang Lup Hengamasum General Secretary SR Andriana Rimski Director Ngarang Tarakiba application Madahai Hawkiba Mars Ahum the Haidokiba Rims na Lawa LDC Kanbiki Rizala du Lengang na Piba ST ACM di OBC Reservation gi Satna Kanglon Singi Wang Madani
Maram asina asumna Mas Marida hairiba RIMS ki LDC khanbagi result adu amu hana reservation ki satna kanglon singna haidokadabani haina demand tawkhibani. Achumna thawong adubu haksina lawbuga loinana RIMS ki administrative official singna union asina haibe wafam tabidrabanina akan makhongjang matam ama hekta sangsilakpa ya hairi. Siorladuna makhatana palibidi National Commission for Scheduled Tribe amadi Ministry of Health and Family Welfare gi makhada Department of Personnel and Training DPT Government of India na Group C amasung Group D gi posting lawba matamda locality natragana mafam adugi candidate singda khudongchaba pigadabani aduga mi singi yenglaga SC ST amasung OBC singi reservation pigadabani Manipur gi state ki oina hausik sanariba reservation quantum asi SC gi sada ohum ST gi sada kuntraga mari amasum OBC gi oina sada taragom daini general gi oina sada yankhaini siorlasina makhatana haidi Parliamentary Committee National Commission for Scheduled Tribe amasum RIMS ki authority ga puna phamgi ba mifam amada RIMS ko oina thabak lawba matamda reservation gi satna kanglon sing asi ngana satna ba warep na khiba lekhrabani maram aduna RIMS ta kariguma makhalamate gi thabak lawbada SC ST amasum OBC ki reservation sing ningthina streamline tawdriba fawba thabak lawbui yaroi haina mahairoi lubasina su khangalakli paw solution poina tentakna topa paw mana Child adoption amani marriages ki matang awareness program pangthokre Child Protection Unit Thawbal na Social Welfare Department Government of Manipur gi miyeng makhada Social Affiliates Network san khangabok ka punna kusamna sinduna noma yoeba awareness program ama pangthokre khangabok maisnam laikai de lebe United Club ki campus ta pangthokiba awareness program asida konjangbam Anita Devi District Child Protection Officer District Protection Unit Thawba M. Rameshwar, retired Senior Accountant Generals ANE Manipura Madi, Laisram Nabukumar, President San Kangabokna, Matangshina President, Chief Guest Amadi Guest of Honor Oina Sarugyaki. Tharam Gamari Lainana Wangang Roising Hakibada, Sahi Sudan Angang Singbu, Kongda Andava, Angang Yukning Malayagasu, Logi Mating Loinana, Sakang Lava Adoption Center, the Ayaba Lorob Matung Angang Yokina Boapam Sintamki. Awareness program adugi sarukam oina Rina Moirang Thames Legal Comes Probations Officer District Child Protection Unit Thawbal amasum Laisram Laimathoibi Manager Ordinators Specialized Adoption Agency Thawbal na Proxo and Child Marriages amadi Child Adoption ni matangda resource person oina wangangki asigomlabe awareness program asida sarugyaki kudingmaka resource person sing interaction programs tawkhen spouse na makatana sa pongdorakli aduga ujukuina di miyam pause matang sa lusinjarage masu miyam puna no update ngaminasi